social media amadi newspaper singi maroba update miyam da pizari ahan bada Koutruk ta hojik Kuki singna nongmai kapsilagle hairi operation loba paw aiminase tang ahum dagi mang kiba more gi Kuki macha ahum Burma gi tamu manakta ngarang asiba oina phangle asiba body singa do lawthok pangamdre haina HTC na phongdokle mang kiba ahum sina phangba siga tharaga ngarang gi thodok sing da si kiba Kuki macha taruk sure hairi illegal immigrants sing khandok naba sem kiba committee da minister lepa hokkipu chairman oina haf kiba do masa karim ta khangde haina clarification pirakre angami taba jaga singda ban kaukre angami student union ASU gi president na Kohima da leba Assam Rifle Camp D block lambi laduna salingai da ke masigi manakta leirama Assam Rifle na wahang pahong karim ta tawdana phuzaiba tawrakhiba amadi rifle gi bat na fawbu surakhi hairi laibak thiba thawdo asi chaliba tha asigi mapan gi pung 12 khairom tarpa dwaida thokibane asiguma Assam Rifle gi ka hemba thawng asi yaning da phongdok poina ngasi dagi hauraga angami na taba jaga singda ban kaukhiba gi loinana angami na tariba jurisdiction manungda laiduba Assam Rifle sing makha taba notice ama thotri phawba masagi designated game dagi mapan tholak tanaba khangan khre haina angami student union ge general secretary na khuyek pidno thadorpa cherol amna khanghanangle nagana purakpa mayai kaba yu sing Kuki village volunteer singna manghan khre makha chatharakpada Aaron ke singna sumna wa phong khara thamlang limadade asumaina public pu angau bata han thabak se CM na su tawbidrabadi yamna phagane lamja thang hawkip khaktana paisa nungsa charaga mapan da lotlaga thadorpa press statement khaktane aseba pure Kuki harise Thadou ni lan tawreba Kukiland demand tawriba se Thadou na main ni hana Thadou Kuki versus paite lan tawbagi ngasi phawba paite khoina makhoi Kuki nate haina lepaga leirisine naga Kukiland su mainly Thadou versus naga ni paumilan hawkip Thadou ni Kukiland Kuki state or union territory demand tawriba se mana main role lawribane paisa nungsa khara pijaraga oidaba press statement on the Thadou lise public pu apang motahan bane Manipur kaigera kairoira mi sigera siroida aigi share sina main ni public tadi hekta panghai haijilaga loire public ti apang bani haibi kok to Thadou piyo sawe ade ai khoidi aseng bodo lot paite asomna Aaron kisingna thamlagle